Chingkhaina phana kuina unglaga phamlaga leiba aduda Roslyn changsilaktuna hairei. Kari tawbigi ipong, tuminna adum phamduna leibibati. Pukning wabra, aingondasu takpiba yakatra. Khonjel adu tabada chingkhai, ungduna phamlamba adu mangaktu fat aithoktuna yenglai. Roslyn leptuna leiramba aduda pakhumda pirei. Kaisu tawdeda, sum phamlambani. Mafamsina khara ingbagum taw. Ado ipong, ekhoy yumda leibasi mainataba maliko. Ipong khoygi tampaki punsi mahingka yamna khetnei adogi hainataba oibra. Aidi mafamsidasu adum nungaida khetnaba haibadu karishu leite. Ado oiradi iponggi wakhalda nungaitaba mami amadi taye nachalna ubane. Ado engonda haibiba yakatra. Nangmu khangningbra? Khangningi. Mayek sengna takpiyo. Miyoybigi punsise amaga manaramlabadi yamna nungaigadaba malicha. Karigino khangde khetnana thamlamliba. Punsise mathumlong khangdana adumak loishingadoraba haibadu oira mali. Karino ipong adamna wakhal pikbra. Ipongna afaba mi ama oirisiti. Iponggi punsida thengnarapa mayamduna ko afaba mi oiraklise adugini. Wakhal wabigano. Ato iponggi nungsinapa pi leibra. Nachanta walot bigano. Ipong aitine walot pasang yamna sawningpo oye. Laite daijat. Koiraba matam amagi waridani. Loisilaudraba mallaba wari amakakti lay. Mamida kausaba haiduni. Punsi mahing yamna khetnei. Ainadi mabu thamoy sengnadi nungsikibani. Aigi iyong itawda mana ibo yamna ngausinaba oina ukibani matamdo. Paisa paijadaba sangha leijadaba migidi michang leite isor leite haibaduni. Chatluba thongluba mafamduna aigi punsigi paukhom amamam adamak chali. Kaidongnungdasu phongbadi ngamkide. Aina kanada kari lalubagino ai khangba ngamdre. Punsise tangdu laitana leiba adumak famde. Aigi thamoygi wabo taraga aibusu kitangda oirabasu nungsibirakani khalluba. Pumnamak loinamak tayonay. Aigi mapoksibo taseng lalaba satla hainasu khalakdaba nati. Ichanadi aina haisi karisu khanglamnar. Khangpiyeni ipong aisu ko maitay marakta fana koina leirambani. Aduna ipongna haibase loina nadrasu kharati khangpipa. Phare ipong ai thabak khara tawbige adugi chatpirage. Nungaitaba wakhal khanbiganu ko. Aikhoi khulki laisa masak phasaba mayam leibibani. Ama khallo ai hainabige. Ado ai oirasu karisu kaidida. Wahai ase hairamnaga Roslyn. Ikaibigi minok ama noklabnaga yama thuna adumak chatkre. Chingkhai nupi masaduna chatkiba maikaida yenglaga hai hawi tapna. Punsi mahing ase kayada khetnariba. Leiruba mafam aduna punsigi wari amamam oiduna lehawi haibadani. Thamoyna khoidabana ama nungsirakpana ama. Nungsiba khangnuba thamoy sisu melay langba haibadu oirabra. Asomnuna panthoi lambida chingkhaiga khangna chanaba mi khara lakbra haiduna thabak mafam adudagi tholakbra haiduna yengi. Anobo adumak tholakte. Oiraroi khaladuna chingkhaina thabak yauramba mafam aduda changlaga chingkhaigi leifam adu hanglaga adumak lakle. Taglakliba leikai adu yauraduna yum amada changsilai. Mangolda nupi khara ahal oirap tawba ama famduna leirami panthoi changsilaklaga. Kainomta hangzageba ima. Kari hangge haibano ibema. Simengi tabak tawba yauramba chingkhaigi yumsibu karom doidoyno ima.
ꯍꯥ, ꯍꯥꯏ, ꯁꯤꯗꯅꯤꯅꯦ ꯃꯥꯒꯤ ꯌꯨꯝꯗꯤ꯫ ꯑꯗꯣ ꯃꯥꯗꯤ ꯂꯩꯇꯦ, ꯂꯝ ꯂꯥꯞꯅ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯌꯦ꯫ ꯑꯣ, ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯗꯣ ꯑꯩꯅ ꯗꯥ ꯆꯤꯡꯈꯩꯗꯒꯤ ꯄꯩꯁꯥ ꯈꯔ ꯁꯤꯖꯤꯟꯅꯔꯨꯕꯅꯦ, ꯑꯗꯨꯗꯣ ꯄꯤꯔꯝꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄ꯫ ꯑꯣ, ꯑꯗꯣ ꯃꯥꯗꯤ ꯂꯩꯇꯦꯅꯦ, ꯀꯃꯥꯏ ꯇꯧꯅꯤ? ꯌꯥꯅꯤ, ꯏꯃꯥꯗ ꯑꯗꯨꯝ ꯁꯤꯟꯅꯔꯝꯃꯒꯦ꯫ ꯂꯨꯄꯥ ꯂꯥꯛ 1ꯅꯤ ꯁꯤꯗ ꯂꯩꯔꯦ ꯏꯃꯥ꯫ ꯐꯔꯦ, ꯑꯗꯣ ꯑꯩꯁꯨ ꯀꯨꯏꯅ ꯂꯩꯊꯔꯔꯣꯏ, ꯃꯇꯝꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯑꯩ ꯊꯣꯛꯂꯒꯦꯀꯣ ꯏꯃꯥ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯥ ꯂꯥꯛꯂꯒꯗꯤ ꯀꯅꯥ ꯂꯥꯛꯑꯝꯃꯤ ꯍꯥꯏꯌꯨꯒꯦ ꯏꯕꯦꯝꯃ? ꯄꯥꯟꯊꯣꯏ ꯂꯥꯛꯑꯒ ꯄꯤꯔꯝꯃꯦ ꯍꯥꯏꯗꯅ ꯈꯔ ꯇꯝꯕꯤꯌꯨ꯫ ꯐꯔꯦ ꯏꯃꯥ, ꯑꯩ ꯊꯣꯛꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯥꯟꯊꯣꯏꯁꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯋꯥꯈꯜꯗ ꯑꯔꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯊꯥꯡꯊꯕꯒꯨꯝ ꯅꯨꯡꯉꯥꯏꯅ ꯊꯣꯛꯂꯛꯂꯤ꯫ ꯄꯥꯟꯊꯣꯏ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯑꯁꯨꯝꯅ ꯁꯨꯝ ꯊꯧꯔꯛꯄꯅ ꯈꯪꯍꯧꯗꯅ ꯒꯥꯔꯤ ꯑꯗꯨ ꯂꯦꯞꯊꯣꯛꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯁꯨ ꯃꯤ ꯈꯔ ꯑꯗꯨꯃꯛ ꯆꯤꯛꯏ꯫ ꯀꯔꯝꯅ ꯌꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯀꯤꯛ ꯀꯥꯎꯗꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ, ꯑꯗꯨꯁꯨ ꯌꯥꯗ꯭ꯔꯦ꯫ ꯊꯥꯎ ꯌꯥꯎꯗ꯭ꯔꯤꯕꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ, ꯊꯥꯎꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯅꯥꯛ ꯅꯛꯄ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯉꯤ, ꯋꯥꯛꯁꯣꯞꯁꯨ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯃꯌꯨꯝꯗ ꯐꯣꯟ ꯇꯧꯏ ꯍꯟꯖꯤꯟ ꯍꯟꯖꯤꯟ, ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯄꯥꯏꯔꯛꯇ꯭ꯔꯦ꯫ ꯊꯦꯡꯖꯤꯜꯂꯛꯂꯕ ꯑꯗꯨꯗꯗꯤ ꯅꯨꯄꯤ ꯑꯣꯏꯔꯨꯕꯅ ꯄꯥꯈꯠꯂꯛꯏ꯫ ꯂꯥꯞꯇꯛꯅ ꯀꯥꯔ ꯑꯃ ꯊꯧꯔꯛꯂꯤꯕꯗꯨ ꯎꯏ꯫ ꯃꯇꯦꯡ ꯂꯧꯔꯒꯦ ꯈꯜꯂꯗꯨꯅ ꯆꯞꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯈꯔ ꯅꯛꯁꯤꯜꯂꯛꯄꯒ ꯃꯈꯨꯠꯇꯨ ꯈꯠꯇꯨꯅ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ꯫ ꯈꯥꯝꯂꯛꯂꯕ ꯀꯧꯕꯅꯤꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯌꯨ ꯈꯔꯒ ꯇꯥꯁꯤꯟꯕꯅꯦ ꯀꯥꯔ ꯑꯗꯨ ꯇꯛ ꯈꯥꯝꯂꯛꯏ꯫ ꯃꯅꯨꯡꯗ ꯅꯨꯄꯥ ꯃꯈꯣꯏ 3 ꯌꯥꯎꯔ ꯂꯩꯔꯤꯕꯗꯨ ꯎꯏ ꯄꯥꯟꯊꯣꯏꯅꯁꯨ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯗ ꯀꯔꯤꯁꯨ ꯆꯤꯡꯅꯔꯨꯕ ꯈꯜꯂꯨꯕ ꯂꯩꯇꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨꯗꯕꯨ ꯌꯥꯔꯕꯗꯤ ꯍꯥꯏꯗꯅ ꯃꯥꯁꯨ, "ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕ?" ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ, "ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯏꯕꯦꯝꯃ?" ꯌꯨ ꯉꯥꯎꯕꯒꯤ ꯃꯈꯣꯜ ꯑꯗꯨꯁꯨ ꯐꯥꯏꯔꯕꯅꯤ꯫ ꯍꯥꯏꯔꯛꯂꯤꯕꯗꯨ ꯄꯥꯟꯊꯣꯏ ꯍꯩꯅꯕꯗꯤ ꯐꯥꯎꯗꯦ, ꯑꯗꯨꯕꯨ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯔꯨꯔꯕꯅꯤꯅ ꯑꯗꯨꯃꯛ ꯍꯪꯂꯛꯂꯦ, "ꯅꯗꯥ, ꯑꯩ ꯒꯥꯔꯤꯁꯦ ꯌꯥꯈꯤꯗ꯭ꯔꯦ, ꯌꯨꯝ ꯌꯧꯗꯧꯕꯁꯨ ꯈꯔ ꯋꯥꯠꯂꯤ, ꯍꯥꯏꯐꯦꯠꯇ ꯌꯦꯡꯕꯤꯒꯦꯔꯥ?" ꯅꯨꯄꯥ ꯃꯈꯣꯏ ꯃꯁꯦꯟ ꯐꯠ ꯐꯠ ꯌꯦꯡꯅꯩ꯫ ꯄꯥꯟꯊꯣꯏꯒꯤ ꯐꯖꯔꯕ ꯁꯕꯥꯟ, ꯇꯞ-ꯅꯞꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ, ꯏꯪ ꯏꯪ ꯂꯥꯎꯅ ꯐꯖꯔꯕ ꯃꯥꯏꯊꯣꯡ, ꯀꯔꯝꯕ ꯅꯨꯄꯥꯅꯕꯨ ꯐꯥꯊꯔꯨꯕ ꯉꯝꯒꯅꯤ? ꯃꯁꯛꯅꯒ ꯐꯖꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯑꯧ, ꯌꯥꯅꯤ, ꯌꯦꯡꯕꯤꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ, "ꯅꯪꯒꯤ ꯒꯥꯔꯤꯁꯤ ꯌꯥꯔꯔꯣꯏꯕꯣ, ꯏꯟꯖꯤꯟꯁꯦ ꯊꯥꯡꯊꯔ ꯌꯦꯡꯗ꯭ꯔꯗꯤ. ꯅꯪꯒꯤ ꯒꯥꯔꯤꯁꯦ ꯀꯥꯔꯗ ꯆꯤꯡꯅꯁꯦ, ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ, ꯑꯩꯈꯣꯏ ꯊꯤꯟꯕꯤꯔꯝꯃꯒꯦ." "ꯅꯪꯕꯨ ꯀꯩ ꯈꯜꯂꯤꯅꯣ?" "ꯀꯩꯝ ꯈꯟꯒꯅꯨꯀꯣ, ꯑꯩꯈꯣꯏꯅꯗꯤ ꯅꯪꯁꯦ ꯃꯁꯛ ꯈꯪꯉꯤ. ꯑꯩꯈꯣꯏ ꯅꯣꯏꯒꯤ ꯈꯨꯟꯗꯨꯒꯤ ꯍꯦꯛ ꯃꯊꯪꯒꯤ ꯈꯨꯜꯗꯣ ꯑꯗꯨꯗꯒꯤꯅꯤ. ꯅꯣꯏ ꯇꯥꯃꯣ ꯌꯥꯏꯃ ꯍꯣꯏꯒꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩꯗ. ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯅꯤ, ꯅꯛꯅ ꯂꯣꯏꯅ ꯇꯤꯟꯅꯔꯨꯗ꯭ꯔꯒꯁꯨ ꯂꯣꯏꯅ ꯈꯪꯅꯩ ꯍꯥꯏꯔꯤꯕ." ꯇꯥꯟ ꯆꯥꯅꯔꯨꯕ ꯍꯥꯏꯒꯗ꯭ꯔꯥ, ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯆꯤꯡꯅꯗꯅꯕ ꯃꯈꯣꯏꯒ ꯆꯠꯄ ꯌꯥꯅꯕ ꯍꯥꯏꯖꯤꯜꯂꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯄꯥꯟꯊꯣꯏꯁꯨ ꯈꯪꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯈꯜꯂꯤ ꯋꯥꯈꯜꯗꯨ꯫ ꯆꯤꯡꯅꯕ ꯂꯩꯇꯅ ꯀꯥꯔ ꯑꯗꯨꯗ ꯀꯥꯈꯠꯂꯛꯏ꯫ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯂꯒ ꯃꯅꯤꯡꯗ ꯆꯤꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯈꯣꯏ 3 ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯃꯤꯟꯅꯩ꯫ ꯃꯃꯥꯡꯗ ꯊꯧꯔꯤꯕ ꯅꯨꯄꯥꯗꯨꯒ ꯑꯃꯅ ꯇꯣꯡꯂꯤ, ꯃꯅꯤꯡꯗ ꯅꯨꯄꯥ ꯑꯃꯒ ꯄꯥꯟꯊꯣꯏꯒ ꯃꯈꯣꯏ 3 ꯇꯣꯡꯗꯨꯅ ꯆꯠꯂꯤ꯫ ꯄꯥꯟꯊꯣꯏꯒ ꯐꯝꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯒꯥꯔꯤꯗꯨ ꯒꯣꯂꯥꯏ ꯂꯩꯕꯗ ꯁꯣꯏꯕ ꯁꯥꯔꯒ ꯄꯥꯟꯊꯣꯏꯒꯤ ꯐꯩꯒꯟꯗ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯄꯥꯟꯊꯣꯏꯁꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯌꯦꯡꯂꯛꯄꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ, "ꯁꯣꯏꯈꯤꯕꯅꯤꯀꯣ, ꯁꯥꯎꯒꯅꯨ. ꯑꯣꯛꯁꯤꯁꯨ ꯈꯔ ꯉꯥꯎꯕꯁꯤꯗ ꯒꯣꯂꯥꯏ ꯊꯦꯛꯄꯁꯦ ꯈꯪꯍꯧꯗ꯭ꯔꯦꯅꯦ." "ꯍꯣꯏ." ꯍꯥꯏꯔꯒ ꯈꯔ ꯁꯥꯎꯔꯞꯅ ꯐꯝꯐꯝ ꯑꯗꯨ ꯁꯦꯝꯂꯒ ꯐꯝꯃꯤ ꯑꯃꯨꯛ꯫ "ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ ꯅꯪꯕꯣ?" "ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯗꯗꯥ." "ꯊꯕꯛꯇꯨꯕꯨ ꯄꯨꯟꯕ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏꯒ?" ꯄꯥꯟꯊꯣꯏ ꯏꯆꯝ ꯆꯝꯅ ꯃꯕꯨꯡꯁꯤꯡꯒ ꯈꯪꯅꯩ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯛꯄꯗꯣ ꯃꯥꯗꯤ ꯑꯆꯨꯝꯕ ꯑꯣꯏꯅ ꯈꯜꯂꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ, "ꯍꯣꯏ ꯗꯗꯥ, ꯁꯛ ꯈꯪꯅꯔꯕꯅꯤꯅ ꯅꯣꯡꯃ ꯐꯖꯅ ꯑꯗꯨꯝ ꯄꯨꯟꯕ ꯌꯥꯏꯌꯦ." "ꯀꯌꯥꯗ ꯄꯨꯜꯂꯤꯅꯣ ꯍꯥꯏꯁꯦ?" "ꯀꯌꯥ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯗꯗꯥ?" "ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦꯗ, ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯊꯣꯛꯃꯤꯟꯅꯕ ꯌꯥꯏꯗꯅ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ?" ꯅꯨꯄꯥꯗꯨꯅ ꯄꯥꯟꯊꯣꯏꯕꯨ ꯃꯅꯥꯛꯀꯗ ꯈꯪꯆꯤꯡ ꯆꯤꯡꯁꯤꯜꯂꯤ꯫
ꯃꯆꯤꯟꯕꯥꯟ ꯑꯗꯨꯗ ꯊꯦꯡꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯄꯥꯟꯊꯣꯏ ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ꯫ ꯂꯩꯖꯕꯤ ꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯗꯨꯅ ꯏꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯆꯤꯟ ꯑꯗꯨ ꯃꯦꯟꯁꯤꯜꯂꯒ ꯃꯁꯥꯒꯤ ꯖꯒꯥꯁꯤꯡ ꯑꯗꯨꯗ ꯁꯣꯛꯄ ꯄꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯃꯥꯏ ꯑꯗꯨꯅ ꯁꯤꯠꯇ ꯅꯝꯁꯤꯜꯂꯒ ꯀꯟꯅ ꯃꯥꯕꯨ ꯁꯥꯐꯨ ꯑꯃꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯄꯥꯟꯊꯣꯏ ꯂꯥꯎꯅꯕ ꯀꯟꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯃꯤ ꯇꯥꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥꯒꯤ ꯄꯥꯡꯒꯜꯗꯨ ꯐꯨꯗꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯨꯠ ꯃꯈꯣꯡ ꯃꯆꯤꯟ ꯃꯦꯜꯂꯒ ꯊꯝꯃꯤ꯫ ꯄꯥꯟꯊꯣꯏ ꯐꯅꯌꯥꯝ ꯂꯥꯎꯅꯕ ꯍꯣꯠꯅꯔꯕꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯃꯤꯠꯇꯨꯁꯨ ꯍꯥꯏꯐꯦꯠ ꯄꯨꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯐꯨꯔꯤꯠ ꯑꯃ ꯂꯧꯊꯣꯛꯂꯒ ꯄꯥꯟꯊꯣꯏꯒꯤ ꯃꯆꯤꯟ ꯑꯗꯨ ꯐꯤꯕꯨꯟ ꯅꯝꯁꯤꯟꯗꯨꯅ ꯊꯝꯃꯤ, ꯃꯈꯨꯠ ꯑꯅꯤꯗꯨꯁꯨ ꯇꯨꯡꯗ ꯄꯨꯟꯁꯤꯜꯂꯤ꯫ ꯃꯃꯥꯡꯗ ꯐꯝꯕ ꯅꯨꯄꯥ ꯑꯃꯅ, "ꯑꯩꯒꯤ ꯃꯤꯡ ꯁꯦꯈꯔ ꯀꯧꯏ꯫ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯉꯁꯥꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯄꯒ ꯂꯩꯕꯗꯣ ꯑꯩꯅ ꯇꯣꯏꯅ ꯎꯕ꯫ ꯅꯪꯁꯦ ꯑꯍꯥꯟꯕ ꯎꯕꯗ ꯄꯨꯛꯅꯤꯡꯁꯤꯗ ꯆꯤꯡ ꯂꯥꯎꯕ ꯑꯃ ꯐꯥꯎꯈ꯭ꯔꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯑꯣꯏꯕ ꯉꯝꯖꯔꯣꯀꯣ" ꯍꯥꯏꯔꯒ ꯃꯃꯥꯏ ꯑꯗꯨꯗ ꯅꯥꯟꯕꯣꯏ ꯊꯦꯡꯕꯣꯏ ꯇꯧꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯄꯥꯟꯊꯣꯏ, "ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ, ꯅꯨꯄꯤꯕꯨ ꯐꯥꯔꯒ ꯂꯧꯅꯤ ꯈꯜꯂꯤꯕ ꯁꯥ! ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯇꯕ ꯁꯥꯅꯦ ꯁꯥ!" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ ꯈꯣꯡꯄꯥꯛ ꯑꯗꯨꯅ ꯀꯥꯎꯔꯛꯏ꯫ ꯁꯦꯈꯔ ꯄꯥꯟꯊꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅ, "ꯐꯖꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯇꯥꯔꯦꯗꯅ. ꯍꯧꯖꯤꯛꯇꯒꯤ ꯋꯥꯔꯝ ꯑꯞ ꯍꯧꯔꯁꯦ꯫ ꯀꯗꯥꯏ, ꯄꯥꯝꯖꯕ ꯄꯣꯠꯁꯛꯇꯨ ꯀꯗꯥꯏ ꯂꯩꯈ꯭ꯔꯒꯦꯅꯦ?" ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯅꯣꯛꯏ꯫ ꯃꯅꯤꯡꯗ ꯇꯣꯡꯂꯤꯕ ꯕꯣꯏꯅꯥꯎ ꯑꯗꯨꯅ, "ꯃꯥꯅꯦ ꯃꯥꯅꯦ, ꯄꯥꯝꯖꯕ ꯄꯣꯠꯁꯛꯇꯨꯗꯤ ꯊꯤꯕ ꯍꯨꯝꯕ ꯀꯜꯂꯀꯥꯟꯗ ꯐꯪꯒꯗꯕ ꯅꯠꯇ꯭ꯔꯣ?" ꯃꯈꯣꯏ ꯃꯁꯦꯜ ꯉꯥꯡꯅꯗꯨꯅ ꯍꯧꯅ ꯍꯧꯅ ꯅꯣꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯤ, ꯑꯗꯨꯒ ꯄꯥꯟꯊꯣꯏꯁꯨ ꯄꯨꯊꯔꯛꯂꯒ ꯔꯨꯝ ꯑꯃꯗ ꯄꯨꯁꯤꯜꯂꯤ꯫ ꯃꯃꯤꯠꯇ ꯈꯨꯝꯂꯤꯕ ꯐꯤ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯆꯤꯟꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯝꯖꯤꯜꯂꯤ꯫ ꯁꯦꯂꯣꯇꯦꯞꯅ ꯌꯦꯠꯁꯤꯜꯂꯒ ꯃꯁꯥ ꯄꯨꯝꯕꯗꯨ ꯊꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯗꯨꯝꯅ ꯊꯝꯂꯝꯂꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯦꯈꯔ ꯕꯣꯛꯁꯔ ꯄꯦꯟ ꯑꯃꯒ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯉꯧꯕ ꯑꯃꯒ ꯂꯤꯠꯂꯒ ꯆꯪꯂꯛꯏ꯫ ꯃꯇꯧꯗꯨ ꯌꯥꯝꯅ ꯇꯨꯀꯠꯆꯩ꯫ ꯄꯥꯟꯊꯣꯏ ꯃꯅꯥꯛꯇ ꯇꯞꯅꯞꯅ ꯐꯝꯖꯤꯜꯂꯛꯂꯒ ꯃꯁꯥ ꯁꯣꯛꯄ ꯍꯧꯔꯛꯏ꯫ ꯄꯥꯟꯊꯣꯏꯅ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯂꯒꯅ ꯍꯦꯟꯈ꯭ꯔꯦ, ꯁꯦꯈꯔꯅ ꯅꯨꯡꯉꯥꯏꯖꯕꯤ ꯊꯣꯛꯈꯤꯕ꯫ ꯌꯨꯒꯤ ꯅꯤꯁꯥꯅ ꯍꯦꯟꯃꯟꯈꯤꯕꯅ ꯁꯦꯈꯔ ꯄꯥꯟꯊꯣꯏꯕꯨ ꯁꯔꯥꯛ ꯇꯝꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯅꯨꯄꯤ ꯃꯥꯁꯨ ꯅꯨꯄꯤꯒꯤ ꯂꯩꯖꯕꯤ ꯄꯥꯡꯒꯜ ꯐꯨꯗꯣꯛꯏ, ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯥꯒꯗꯤ ꯀꯔꯝꯅ ꯆꯥꯡꯗꯝꯅꯔꯨꯒꯅꯤ? ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯁꯦꯈꯔꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯖꯠ ꯂꯧꯕꯤꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯃꯃꯨꯛ ꯆꯪꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯖꯠ ꯂꯧꯔꯤ꯫ ꯄꯥꯟꯊꯣꯏ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯥꯁꯤꯡꯗꯨꯅ ꯇꯧꯔꯤꯕ ꯃꯈꯩ ꯑꯗꯨꯃꯛ ꯑꯁꯤꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯒ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯃꯤ ꯀꯅꯥꯁꯨ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯍꯨꯟꯗꯣꯛꯂꯒ ꯊꯝꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯁꯨ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝ ꯌꯨꯝꯂꯣꯝꯗꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯃꯆꯥꯅꯨꯄꯤꯅ ꯍꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯏꯄꯥ ꯄꯥꯈꯠꯅꯔꯦ꯫ ꯃꯃꯥ ꯏꯕꯦꯝ ꯕꯁꯟꯇꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯕꯨꯡꯉꯣ ꯆꯧꯕ, ꯑꯩꯗꯤꯅꯦ ꯌꯥꯝꯅ ꯄꯥꯈꯠꯂꯤ, ꯀꯃꯥꯏ ꯇꯧꯅꯤ? ꯆꯤꯡꯈꯩꯈꯣꯏꯒꯤ ꯃꯤꯅꯒ ꯐꯥꯔꯒ ꯑꯃꯨꯛ ꯄꯨꯈ꯭ꯔꯕ ꯖꯥꯠꯂ ꯍꯥꯏ ꯋꯥꯅꯤ꯫ ꯏꯃꯥꯗꯤ ꯌꯥꯝ ꯆꯤꯡꯅꯔꯦꯕꯣ." ꯕꯁꯟꯇꯁꯨ ꯌꯥꯝꯅ ꯁꯥꯎꯅ, "ꯏꯟꯗꯣꯝꯆꯥ, ꯍꯟꯗꯛꯃꯨꯛꯀ ꯃꯍꯥꯛꯅ ꯍꯦꯛ ꯑꯣꯏꯔꯝꯂꯕ ꯃꯃꯥ ꯃꯆꯥ ꯄꯨꯝꯅꯃꯛ ꯍꯤꯡꯅ ꯃꯩ ꯊꯥꯒꯗꯕꯅꯤ ꯑꯩꯅ." "ꯍꯣꯏꯅꯁꯨ ꯈꯟꯕꯤꯔꯅꯨ, ꯅꯆꯥ ꯑꯁ꯭ꯋꯥꯏꯕꯨꯛꯀ ꯆꯠꯂꯒ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯃꯃꯥꯟꯅꯕꯤ ꯍꯣꯏꯒ ꯄꯨꯜꯂꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯐꯣꯟꯗꯨꯁꯨ ꯃꯩ ꯌꯥꯎꯗꯕ ꯑꯣꯏꯔꯤꯕ꯭ꯔꯥ? ꯆꯠꯇ꯭ꯔꯤꯕꯁꯤꯕꯣ? ꯃꯤꯁꯀꯣꯜꯁꯨ ꯂꯩꯔꯝꯕꯅꯤ꯫ ꯍꯜꯂꯒ ꯇꯧꯕꯗ ꯑꯗꯨꯃꯛ ꯆꯠꯈꯤꯗ꯭ꯔꯦ ꯐꯣꯟꯁꯤꯁꯨ." ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯄꯥꯟꯊꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯀꯔꯥꯏꯗꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯃꯐꯤ ꯃꯔꯣꯜꯁꯨ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯂꯝꯗ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨꯒꯤ ꯑꯆꯤꯛꯄꯗꯨ ꯄꯥꯟꯊꯣꯏꯒꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯄꯨꯝꯅꯤꯟ ꯍꯦꯛ ꯅꯤꯟꯕꯒꯨꯝ ꯐꯥꯎꯔꯤ꯫ ꯀꯞꯅ ꯀꯞꯅ ꯁꯨꯝ ꯂꯥꯛꯄꯅ ꯂꯝꯕꯤ ꯑꯃꯗꯤ ꯐꯪꯂꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯂꯝꯕꯤꯗ ꯀꯥꯔ ꯑꯃ ꯊꯧꯔꯛꯄꯗꯨ ꯎꯕꯗ ꯄꯥꯈꯠꯃꯟꯈꯤꯗꯨꯅ ꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯒꯥꯔꯤ ꯑꯗꯨꯅ ꯊꯧꯈꯤꯕꯒ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯂꯝꯕꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯥꯛꯏ꯫
ꯁꯨꯝ ꯂꯥꯛꯄꯗ ꯂꯥꯞꯇꯛꯅ ꯃꯩꯉꯥꯜ ꯑꯃ ꯉꯥꯜꯂꯤꯕꯗꯨ ꯄꯥꯟꯊꯣꯏ ꯎꯏ꯫ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯃꯩꯉꯥꯜ ꯑꯃ ꯎꯏ ꯍꯥꯏꯗꯨꯅ ꯆꯪꯂꯛꯂꯤꯕ ꯑꯗꯨ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯊꯥꯟꯕ ꯕ꯭ꯂꯕꯀꯤ ꯃꯩꯉꯥꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯄꯥꯟꯊꯣꯏ ꯃꯗꯨ ꯎꯕꯗ ꯁꯣꯏꯗꯅ ꯍꯤꯡꯂꯅꯤ ꯈꯟꯗꯨꯅ ꯆꯪꯂꯛꯂꯦ ꯌꯨꯝ ꯑꯗꯨꯗ꯫ ꯌꯥꯝꯅ ꯇꯞꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯁꯤꯔꯤ ꯁꯤꯔꯤ, "ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ꯫ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ? ꯃꯄꯥꯟꯗ ꯊꯣꯛꯄꯤꯔꯛꯑꯣ." ꯃꯈꯣꯜ ꯑꯗꯨꯅ ꯇꯞꯄ ꯍꯦꯟꯃꯟꯈꯤꯕꯅ, ꯑꯍꯤꯡ ꯅꯣꯡꯌꯥꯏꯒ ꯑꯣꯏꯕꯅ, ꯇꯨꯝꯊꯅꯈꯤꯕ ꯃꯇꯝ ꯑꯣꯏꯕꯅ ꯀꯅꯥꯅꯁꯨ ꯇꯥꯗꯦ꯫ ꯇꯞꯂꯤ ꯇꯞꯂꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯃꯛ ꯀꯧꯕꯅ ꯏꯃꯨꯡꯗꯒꯤ ꯇꯨꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯁꯨ ꯇꯥꯔ ꯃꯥꯜꯂꯦ꯫ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯒ ꯊꯣꯛꯂꯛꯏ꯫ "ꯀꯅꯥꯅꯣ ꯊꯦꯡꯂꯀꯥꯟꯁꯤꯗ? ꯀꯔꯤ ꯇꯧꯔꯤ ꯏꯕꯦꯝꯃ?" ꯄꯥꯟꯊꯣꯏꯁꯨ ꯇꯞꯅ, "ꯀꯀꯥ, ꯑꯩ ꯌꯨꯝ ꯃꯅꯨꯡꯗ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯖꯒꯦ꯫ ꯌꯨꯝꯁꯤꯒꯤ ꯅꯨꯄꯤ ꯑꯝꯇ ꯂꯩꯇꯕ꯭ꯔꯥ? ꯑꯩ ꯐꯤ ꯑꯝꯇ ꯄꯤꯕꯤꯌꯨ." ꯀꯞꯂꯤ ꯀꯞꯂꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯏ꯫ "ꯍꯥꯏ ꯃꯃꯥ, ꯇꯥꯔꯤꯕ꯭ꯔꯣ ꯅꯪꯕꯣ?" ꯅꯨꯄꯤꯗꯨꯁꯨ ꯃꯄꯨꯔꯣꯏꯕ ꯍꯧꯒꯠꯈꯤꯕꯗꯨ ꯈꯪꯍꯧꯗ꯭ꯔ ꯃꯥꯜꯂꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ "ꯍꯥꯏ, ꯅꯪ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ, ꯑꯃꯨꯛꯇ ꯍꯧꯒꯠꯂꯛꯎꯁꯦ." ꯍꯥꯏꯔꯛꯄꯗꯨꯗ ꯏꯃꯨꯡꯗꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯅꯨꯄꯤꯗꯨꯒꯤ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯛꯏ, "ꯃꯄꯥ, ꯅꯪ ꯀꯥꯗ ꯆꯪꯂꯝꯃꯨ, ꯑꯩꯅꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯍꯪꯂꯛꯀꯦ." ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯄꯨꯔꯣꯏꯕꯒ ꯑꯣꯟꯁꯤꯜꯍꯟꯅꯤꯡꯗꯕꯒꯤ ꯃꯇꯧꯅꯤ ꯍꯥꯏꯔꯛꯂꯤꯕꯗꯨ꯫ "ꯏꯗꯣꯝꯆꯥ, ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯐꯅꯦꯛ ꯐꯤ ꯑꯝꯇ ꯄꯤꯕꯤꯌꯨꯕ." ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯂꯩꯔꯝꯕ ꯐꯅꯦꯛ ꯑꯃ, ꯐꯨꯔꯤꯠ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯥꯟꯊꯣꯏꯗ ꯄꯤꯔꯛꯏ꯫ ꯄꯥꯟꯊꯣꯏꯁꯨ ꯄꯤꯔꯛꯂꯤꯕ ꯐꯤꯔꯣꯜ ꯑꯗꯨ ꯍꯣꯡꯗꯣꯛꯂꯒ ꯋꯥꯔꯤꯗꯨ ꯅꯨꯄꯤꯗꯨꯒ ꯄꯨꯟꯅ ꯁꯥꯟꯅꯩ꯫ ꯋꯥꯔꯤ ꯑꯗꯨ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯥꯟꯊꯣꯏꯅ ꯍꯥꯏꯔꯛꯏ, "ꯌꯥꯔꯗꯤ ꯀꯀꯥ, ꯏꯗꯣꯝꯆꯥ, ꯑꯩꯕꯨ ꯌꯨꯝꯗ ꯑꯃꯨꯛꯇ ꯊꯤꯟꯕꯤꯌꯨ꯫ ꯏꯃꯥꯍꯣꯏ ꯕꯕꯥꯍꯣꯏ ꯁꯣꯏꯗꯅ ꯅꯨꯡꯁꯥ ꯊꯤꯅꯔꯝꯒꯅꯤ꯫ ꯀꯀꯥꯒ ꯏꯗꯣꯝꯆꯥꯒꯒꯤ ꯂꯃꯟ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯎꯖꯔꯣꯏ꯫ ꯅꯆꯥꯒꯤ ꯃꯇꯦꯡꯁꯤꯃꯇꯪꯗꯤ ꯄꯥꯡꯕꯤꯌꯨ ꯀꯀꯥ." ꯄꯥꯟꯊꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯏ, ꯑꯗꯨꯕꯨ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯕꯦꯝꯃ, ꯍꯧꯖꯤꯛꯇꯨ ꯄꯨꯡꯁꯨ 1 ꯇꯥꯁꯤꯜꯂꯛꯀꯗꯧꯔꯤ꯫ ꯌꯨꯝꯒꯤ ꯐꯣꯟ ꯅꯝꯕꯔꯒ ꯌꯥꯎꯗꯕ꯭ꯔꯣ ꯅꯪꯕꯣ?" "ꯏꯗꯣꯝꯆꯥ, ꯑꯩ ꯅꯝꯕꯔ ꯑꯃꯠꯇ ꯆꯤꯟꯐꯥ ꯄꯨꯍꯧꯗ꯭ꯔꯤ. ꯑꯩꯒꯤ ꯐꯣꯟ ꯌꯥꯎꯕ ꯕꯦꯒꯇꯨꯁꯨ ꯃꯐꯝ ꯃꯔꯥꯡ ꯑꯗꯨꯃꯛ ꯈꯪꯖꯗ꯭ꯔꯤ. ꯌꯥꯔꯒꯗꯤ ꯏꯗꯣꯝꯆꯥ, ꯁꯤꯃꯇꯪꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯕ." ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯐꯔꯦ, ꯁꯦ, ꯅꯦꯟꯗꯣꯝꯆꯥꯒ ꯑꯩꯒꯅꯅꯦ ꯁꯣꯏꯗꯅ ꯊꯤꯜꯂꯅꯤ, ꯀꯩꯝ ꯈꯟꯒꯅꯨ, ꯋꯥꯒꯅꯨꯁꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯃꯗꯣꯝꯆꯥ, ꯅꯪꯕꯨ ꯌꯥꯔꯕ꯭ꯔꯅꯦ?" "ꯍꯣꯏ ꯌꯥꯔꯦ." ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯄꯥꯟꯊꯣꯏꯕꯨ ꯊꯤꯟꯅꯕ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯔꯛꯂꯒ ꯊꯣꯔꯛꯂꯦ꯫ ꯐꯅꯌꯥꯝ ꯁꯥꯡꯅ ꯊꯧꯔꯛꯂꯕ ꯐꯥꯎꯕ ꯄꯥꯟꯊꯣꯏ ꯀꯞꯄꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ꯫ ꯑꯗꯨꯝꯅ ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯕ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯇꯧꯐꯝ ꯈꯪꯗ ꯀꯞꯀꯅꯨ ꯍꯥꯏꯕꯁꯤꯇꯪ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯂꯥꯛꯂꯦ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯄꯥꯟꯊꯣꯏꯅ ꯇꯥꯛꯏꯕ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯂꯦ, ꯑꯗꯨꯒ ꯀꯧꯔꯦ꯫ ꯏꯃꯨꯡꯗꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯊꯣꯔꯛꯂꯦ꯫ ꯃꯆꯥꯕꯨ ꯎꯕꯗ ꯌꯥꯝꯅ ꯋꯥꯅ ꯀꯞꯇꯨꯅ ꯅꯨꯡꯁꯤ ꯃꯤꯆꯩ ꯆꯩꯗꯨꯅ ꯍꯪꯂꯛꯏ, "ꯀꯥꯏꯗ ꯆꯠꯂꯨꯒꯦ ꯅꯪꯕꯣ? ꯍꯥ? ꯏꯃꯥ ꯕꯕꯥ ꯍꯣꯏ ꯄꯥꯈꯠꯂꯝꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯀꯔꯤꯃꯠꯇ ꯈꯪꯗꯕ꯭ꯔꯥ? ꯅꯪ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ? ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯅꯪꯒꯤ ꯅꯇꯧꯁꯤꯕꯣ?" ꯑꯗꯨꯕꯨ ꯄꯥꯟꯊꯣꯏ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈꯤ꯫ ꯄꯥꯟꯊꯣꯏꯕꯨ ꯊꯤꯟꯕꯤꯔꯛꯄ ꯃꯇꯩ ꯃꯅꯥꯎꯅ ꯄꯥꯟꯊꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯄꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯐꯅꯌꯥꯝ ꯊꯦꯡꯖꯤꯜꯂꯛꯂꯕ ꯑꯣꯏꯕꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯨ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯦ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯅꯤꯁꯨ ꯃꯆꯥꯒꯤ ꯀꯥꯗ ꯏꯄꯥ ꯄꯥꯈꯠꯅ ꯆꯪꯂꯛꯂꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯍꯪꯉꯤ꯫ ꯄꯥꯟꯊꯣꯏꯁꯨ ꯀꯞꯂꯒ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯇꯝꯃꯤ꯫ ꯃꯃꯥꯅ, "ꯑꯩꯅ ꯈꯜꯂꯤꯁꯦ ꯁꯣꯏꯗ꯭ꯔꯦ. ꯁꯣꯏꯗꯅ ꯆꯤꯡꯈꯩ ꯍꯥꯏꯔꯤꯕ ꯃꯤꯁꯛꯇꯣ
ꯑꯗꯨꯅ ꯁꯤꯜꯂꯒ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯤꯅꯤꯌꯦ꯫ ꯃꯄꯥꯁꯨ ꯁꯥꯎꯅ ꯑꯩꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈ꯭ꯔꯕꯅꯤ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯅꯕ ꯍꯥꯏꯗꯅ ꯄꯥꯎ ꯄꯤꯈ꯭ꯔꯕꯅꯤ, ꯈꯪꯒꯅꯤꯗꯅ ꯃꯈꯣꯏ꯫ ꯏꯃꯥ, ꯕꯕꯥ, ꯗꯥ ꯆꯤꯡꯈꯩꯒ ꯃꯔꯤ ꯑꯝꯇ ꯂꯩꯅꯗꯦ꯫ ꯂꯝꯕꯤꯗ ꯂꯥꯛꯄ ꯒꯥꯔꯤ ꯑꯃꯗ ꯑꯩꯅ ꯈꯥꯝꯂꯒ ꯒꯥꯔꯤ ꯌꯥꯗꯕꯗꯣ ꯌꯦꯡꯍꯜꯂꯨꯕꯅꯤ꯫ ꯑꯗꯨꯗ ꯃꯤꯐꯠꯇꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯏꯐꯝꯗ ꯍꯥꯏꯔꯒ ꯄꯥꯟꯊꯣꯏ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥꯁꯨ ꯅꯨꯡꯉꯥꯏꯇ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯃꯃꯥꯁꯨ ꯀꯞꯂꯤ꯫ ꯇꯣꯛꯑꯣ ꯌꯥꯔꯦ ꯃꯃꯥ, ꯏꯆꯥ ꯊꯣꯏꯕꯤ, ꯇꯣꯛꯑꯣ ꯌꯥꯔꯦ꯫ ꯏꯄꯥꯅ ꯁꯣꯏꯗꯅ ꯐꯠꯇꯕ ꯃꯤꯐꯠꯇꯁꯤꯡ ꯑꯗꯣ ꯃꯇꯤꯛ ꯆꯥꯕꯗꯅꯤ ꯄꯤꯒꯅꯤ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯄꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯋꯥꯈꯜ ꯑꯗꯨꯅ ꯐꯨꯡꯕꯪꯅꯅ ꯑꯗꯨꯃꯛ ꯎꯪꯗꯨꯅ ꯂꯩꯔꯤ꯫ ꯑꯍꯤꯡ ꯑꯗꯨ ꯃꯄꯥ ꯏꯕꯣꯆꯧꯕꯗꯤ ꯑꯗꯨꯃꯛ ꯇꯨꯝꯊꯗ ꯑꯍꯤꯡ ꯑꯗꯨ ꯂꯦꯟꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯒ ꯄꯨꯂꯤꯁ ꯇꯤꯝ ꯈꯔ ꯂꯥꯛꯇꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯍꯧꯔꯦ꯫ ꯄꯥꯟꯊꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯈꯤꯕ, ꯀꯗꯥꯏꯗꯒꯤ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯨꯗꯤꯡꯃꯛ ꯍꯥꯏꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯍꯥꯟꯅ ꯈꯪꯕ ꯖꯒꯥ ꯑꯣꯏꯔꯝꯕꯅ ꯊꯤꯒꯠꯄ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯃꯈꯣꯏ ꯃꯔꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯂꯗꯨꯅ ꯐꯥꯒꯠꯄ ꯉꯝꯃꯤ꯫ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯦꯛꯁꯟ ꯂꯧꯈꯠꯈ꯭ꯔꯦ꯫ ꯅꯨꯄꯤꯒꯤ ꯏꯖꯠꯄꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯂꯧꯔꯨꯕ ꯅꯨꯄꯥ ꯃꯔꯤ ꯑꯗꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯕ ꯍꯥꯏꯅ ꯌꯥꯅꯗꯨꯅ ꯖꯦꯜꯗ ꯅꯝꯁꯤꯟꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯄꯥꯟꯊꯣꯏ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯑꯗꯨꯃꯛ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯅ ꯍꯧꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡꯖꯔꯒ ꯀꯅꯥꯗꯁꯨ ꯋꯥꯀꯠꯐꯝ ꯂꯩꯇꯅ ꯃꯊꯃꯣꯏ ꯆꯥꯛꯅ ꯀꯞꯇꯨꯅ ꯑꯍꯤꯡ kaya ꯂꯦꯜꯂꯤ꯫ ꯄꯥꯟꯊꯣꯏ ꯀꯞꯅ ꯀꯞꯅ ꯄꯨꯟꯁꯤꯒꯤ ꯂꯨꯔꯕ ꯏꯆꯦꯜ ꯑꯁꯤꯗ ꯃꯨꯠꯄ ꯅꯥꯏꯔꯔꯣꯏꯗꯕ ꯇꯥꯛꯐꯝ ꯑꯃꯅ ꯅꯨꯡꯁꯤꯕ ꯃꯍꯥꯛꯄꯨ ꯁꯨꯠꯐꯝꯗꯒꯤ ꯃꯨꯟꯕꯤꯈ꯭ꯔꯦ꯫ ꯐꯖꯕ ꯄꯣꯛꯄ ꯃꯥꯡꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛꯁꯨ ꯏꯐꯝꯗꯒꯤ ꯃꯨꯟꯕꯤꯈ꯭ꯔꯦ꯫ ꯑꯩꯒꯤ ꯄꯥꯎ ꯑꯁꯤꯕꯨ ꯇꯥꯔꯒ ꯏꯕꯨꯡꯃꯥꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯗ꯭ꯔꯥ? ꯁꯣꯏꯗꯅ ꯇꯨꯀꯠꯆꯒꯅꯤ꯫ ꯏꯕꯨꯡꯃꯥꯅ ꯁꯣꯏꯗꯅ ꯇꯨꯀꯠꯆꯒꯅꯤ꯫ ꯁꯠꯀꯥꯏꯔꯕ ꯂꯩꯅ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯔꯒ ꯈꯣꯝꯖꯤꯜꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯈꯔꯅꯕꯨ ꯏꯜꯂꯛꯀꯅꯤ꯫ ꯄꯨꯝꯅꯃꯛ ꯆꯠꯈ꯭ꯔꯦ, ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯤꯀꯨꯞꯇ ꯈꯪꯂꯨꯕ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅ ꯃꯄꯨꯡ ꯐꯥꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯗꯥ ꯆꯤꯡꯈꯩ, ꯊꯃꯣꯏꯁꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯪꯂꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯂꯥꯞꯅ ꯂꯩꯌꯨ ꯍꯥꯏꯅ ꯇꯝꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯤꯕꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯋꯥꯗꯨ ꯅꯠꯇꯅ ꯁꯔꯨꯛ ꯑꯣꯏꯔꯛꯂꯕ ꯅꯉꯣꯟꯗ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯟꯕꯗꯤ ꯑꯩꯅ ꯇꯧꯔꯔꯣꯏ꯫ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕꯒꯤ ꯋꯥꯈꯜꯅ ꯑꯍꯤꯡ ꯀꯌꯥꯅꯤ ꯑꯁꯨꯝꯅ ꯂꯦꯜꯂꯛꯄ꯫ ꯆꯤꯡꯈꯩꯁꯨ ꯃꯃꯥꯟꯅꯕ ꯔꯣꯍꯤꯠꯀ ꯄꯥꯎ ꯐꯥꯎꯅꯔꯒ ꯔꯣꯍꯤꯠꯅ ꯇꯧꯔꯤꯕ ꯀꯝꯄꯦꯅꯤꯒꯤ ꯊꯕꯛ ꯑꯗꯨꯗ ꯆꯪꯅꯕ ꯋꯥꯔꯤ kaya ꯁꯥꯟꯅꯔꯒ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯔꯣꯍꯤꯠꯀꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥꯟꯅꯕ ꯔꯣꯍꯤꯠꯀ ꯊꯦꯡꯅꯔꯒ ꯀꯥ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ꯫ ꯆꯤꯡꯈꯩꯁꯨ ꯔꯣꯍꯤꯠꯅ ꯌꯥꯎꯔꯤꯕ ꯀꯝꯄꯦꯅꯤ ꯑꯗꯨꯗ ꯖꯣꯏꯟ ꯇꯧꯔꯦ꯫ ꯅꯣꯡꯃ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗ ꯌꯣꯜꯂꯤꯕ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯪꯂꯒ ꯖꯨꯁ ꯑꯃꯃꯝ ꯊꯛꯁꯤ ꯍꯥꯏꯗꯨꯅ ꯃꯔꯨꯞ ꯑꯅꯤꯗꯨ ꯐꯝꯊꯩ꯫ ꯔꯣꯍꯤꯠꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯔꯛꯏ꯫ ꯄꯥꯟꯊꯣꯏꯒꯤ ꯋꯥꯐꯝꯗꯨꯕꯨ ꯀꯃꯥꯏ ꯇꯧꯈ꯭ꯔꯒꯦ? ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯃꯥꯏꯊꯣꯡ ꯑꯗꯨ ꯐꯠ ꯑꯣꯜꯂꯤ꯫ ꯏꯗꯥꯎ, ꯏꯅꯥꯛꯇ ꯅꯛꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯀꯤꯕꯒꯤꯅꯤ ꯍꯥꯏꯗꯣꯏꯔꯥ, ꯃꯇꯥ ꯇꯧꯔꯒ ꯏꯐꯝꯗꯒꯤ ꯆꯠꯈꯤꯕ ꯌꯥꯅꯕꯅꯤ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ꯫
ꯆꯠꯈꯤꯕꯒ ꯍꯣꯏ ꯃꯌꯥꯝꯇ ꯍꯥꯏꯅꯈꯤꯗ꯭ꯔꯦꯗ꯫ ꯑꯩꯒꯤ ꯄꯩꯁꯥꯗꯨꯁꯨ ꯄꯤꯕꯤꯔꯤꯕ꯭ꯔꯥ ꯄꯤꯕꯤꯗ꯭ꯔꯤꯕ꯭ꯔꯥ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯃꯥꯅ ꯐꯅꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯤꯕꯝꯗꯨ ꯎꯔꯒ ꯁꯣꯏꯗꯅ ꯄꯤꯕꯤꯒꯅꯤ ꯍꯥꯏꯅꯗꯤ ꯈꯟꯕꯅꯤ꯫ ꯑꯩꯅ ꯁꯤꯗ ꯂꯥꯛꯏꯁꯤꯁꯨ ꯏꯃꯥ ꯐꯥꯎꯕ ꯈꯪꯗꯕꯅꯤ꯫ ꯑꯦ, ꯑꯩꯗꯤ ꯌꯨꯝꯗ ꯍꯥꯏꯅꯔꯒ ꯂꯥꯛꯏꯕꯣꯏꯅ ꯈꯜꯂꯨꯔꯦ꯫ ꯀꯩꯅꯣ ꯅꯪꯗꯤ ꯑꯗꯨꯐꯥꯎꯗꯤ ꯍꯥꯏꯔꯝꯕ ꯌꯥꯏꯗ꯫ ꯅꯪ ꯑꯃꯨꯛꯇꯗꯤ ꯂꯥꯟꯅ ꯈꯟꯈꯤꯅꯨꯀꯣ꯫ ꯌꯨꯝꯒꯤ ꯄꯥꯎꯁꯨ ꯑꯝꯇ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯅꯪ ꯁꯤꯗꯤ ꯏꯇꯥꯎ꯫ ꯑꯗꯣ ꯄꯥꯟꯊꯣꯏꯁꯦ ꯐꯗꯤ ꯐꯖꯕꯅꯤꯀꯣ꯫ ꯅꯣꯏ ꯑꯅꯤ ꯌꯥꯁꯤꯟꯅꯔꯒ ꯃꯥꯕꯨ ꯂꯧꯁꯤꯜꯂꯣꯗꯅ꯫ ꯏꯃꯥꯒꯤ ꯃꯃꯧꯕꯨ ꯑꯣꯏꯖꯔꯗꯤ ꯏꯃꯥꯁꯨ ꯍꯔꯥꯎꯖꯔꯅꯦꯕ꯫ ꯑꯁ ꯑꯣꯏꯔꯣꯏꯗ ꯏꯇꯥꯎ꯫ ꯑꯃꯣꯠꯄ ꯂꯩꯈꯣꯝꯗ ꯂꯩꯌꯣꯜꯂꯤꯕ ꯁꯟ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯃꯁꯥ ꯅꯥꯜꯂꯤ ꯐꯖꯩ ꯍꯥꯏꯅꯗꯕꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯁꯨ ꯑꯃꯣꯠꯄ ꯂꯩꯈꯣꯝꯗ ꯂꯩꯌꯣꯜꯂꯤꯕ ꯁꯟꯒ ꯀꯔꯤꯗꯕꯨ ꯈꯦꯠꯅꯔꯤꯕꯒꯦ? ꯃꯍꯥꯛꯇꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯆꯥꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯃꯊꯟꯇ ꯄꯣꯛꯆꯕ, ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯔꯤꯕ꯫ ꯑꯩꯒꯨꯝꯕꯅ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ? ꯃꯍꯥꯛꯅꯁꯨ ꯑꯩꯁꯦ ꯀꯩꯁꯨ ꯅꯨꯡꯁꯤꯗꯕꯅꯤꯗ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯁꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯥꯏꯗꯣꯡꯕ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝꯗ ꯑꯗꯨꯃꯛ ꯆꯠꯆꯈꯤꯁꯅꯨ꯫ ꯑꯩꯒꯨꯝꯕ ꯑꯃꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯒꯨꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯀꯌꯥ ꯑꯃꯕꯨ ꯊꯕꯛ ꯄꯤꯕꯤꯕ ꯉꯝꯕ ꯑꯍꯦꯟꯕ ꯃꯐꯝ ꯑꯃꯗ ꯂꯩꯖꯈꯤꯕꯅ ꯐꯩꯗ꯫ ꯐꯔꯦ, ꯑꯩ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯔꯣꯏ꯫ ꯇꯣꯛꯂꯁꯤ ꯃꯁꯤꯒꯤ ꯋꯥꯁꯦ꯫ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏ ꯂꯩꯖꯈ꯭ꯔꯁꯅꯨ꯫ ꯑꯩꯒꯤ ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞ ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯡꯆꯠ ꯑꯃꯗꯤ ꯊꯤꯍꯜꯂꯕꯅꯤ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯨꯄꯥ ꯑꯅꯤꯗꯨ ꯂꯩꯔꯤꯕ ꯚꯔꯥ ꯑꯗꯨ ꯇꯝꯅ ꯑꯗꯨꯃꯛ ꯍꯜꯂꯛꯂꯦ꯫